Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau May papunmo kholaw ge update gila khucharake ZRA gi leader ONGAM KUKI LANMI ama BP stroke ta ZONGAMLAND YOUKHARE Ireibak thugainaba sarau seliba India gi tharamsingda sarug yafam thokte korkom January 16 ta Indiana Republic Day ni haiduna pangthokadoriba thoram asi Manipur kanglaipak tadi Loichen makok British ki lengak lon gi semjin sajilaga hena tamthiraba yachan oina makha adumak samthahongna ba colonialist republican day thoram ni haina lawi haina aina thingkraba lop asigi maikai thokpa cherol amana fongdorokli cherol aduna makha tar duna hai Manipur kanglaipak ki miyam bhumika polhanduna ireibak thugaina ba sarau selebe India gi thoram singda sarugya fam thokte India gi lengak lon na opposition media socialist activities singbu while lana sizina duna ta thita woina legal harassment tawbangamhali Government ki asoiba bu yaning de hai rubada laibak thugai bani haina maral piba ngamliba India government ni economic recesses thok pathakta natana democratic recesses laibada malem gi oina India bu khudam pinare democracy watching organization singna hauzik palibalenga asi full democracy ki thak yaudana autocratic ki fiban nungda lairiba supnam lengak hybrid regime oina phongdoklei election pangthokpa haibasina democracy ki khudam oijarabasu matam amada Soviet Union gi luchingba Joseph Stalin na hiram khiba those who vote decide nothing those who count the vote decide in breaching haibadu mak India gi oinadi pungchum chumlaba wafamni miyamda tarang chathanduna magician Modi gi medical machinery sing sijinnaduna mikhal singda BJP na mai pakhan bangamli India na malem gi oina yamna matau mana The largest democratic government oirambadagi nahongna hojikti senglaba the largest hybrid regime oina kumthakre haina suchero aduna makhatari kilometer taraga mapal rop na makchalaga Kangpupi district ki Kangchup Galjang sub division gi manung chana lairiba Manipur lenga ki ke Poland high school masing yamnaba kukila lawba singna kem oina sizinabagi video social media da viral oire mafam asibu khulai matik chana paraba kuki singna kem oina sizinaba Tiger Road haina makhoina maming tholiba Kangpupi dagi Churchandpur chatpada sizinariba lambi asidagi kem asi tamna chatpagi video lambi aduda pigli bangang singbu AK-47 rifle pahalaga duty tahanbagi video na chingba kaya marum Boy Chungpa official channel haina mingthonba YouTube account amadagi thagalakpa thengnare hairibe account asida Manipur gi ching amadi tamga tainaba mafam singda kuki militant singna hojik chathariba tongan ba activity kaya gi matangda su video thagalakpa thengnari YouTube channel asina thagalakliba video sing asi Facebook Instagram WhatsApp na chingba tongan ba social media platform sing da su viral oirakpa thengnari masing ngamlaba kuki militant sing na kem oisenduna lairiba Kangchup Galjang gi ke Poland High School hariba school asida haukiba kumja 2023 gi September gi ahan bachayolda Central Force sing na operation jathabada single barrel pumpy gun khara fagale adubu mi amata fagat kiba laite haina phongdo kiba laikhrabani hariba matam asi Maikai asomda lairiba kuki militant sing na kautru kadangban Sanjam Chirangi area da drone dagi bomb thada duna kanbe attack chatharakiba mafam aduni asumna Central Force sing na operation chatharamlaba matung mafam asida makhata na kuki militant sing lairi haibagi khudam changdam oibe yaba video kaya maru mathakta pankriba YouTube channel asida matam gi oina thagalakpa thengnari mafam asida kem hangdoktuna lairiba kuki militant sing asi lengakta suspension of operation su chatnariba Kuki National Front President KNFP gi kangbu oigani hairi In 2024 da Thobal District Hospital da accident khakta da case lising amaga humfu lakhi dishi haukiba chahi 2024 da District Hospital Thobal da accident khakta da case lising amaga humfu lakhi masi yamna mi painingai ni haina dishi Thobal athokpam suwasna phongdokre National Road Safety Month Kamari Lenana District Administration miyeng makhada Zonal Education Office Thobal amadi District Transport Office Thobal na Ani na senduna district level quiz competition among asi Chawema Higher Secondary School Thawal gi auditorium hall da pangthokhiba thoram da wafam asi dishi na phongdokhibani district asi dagi khangatlaba school marigi mahairoi singna sarugya duna pangthokhiba quiz competition Haudokbagi thoram da Deputy Commissioner Thawal Ahan James Subas Jadio Thawal Arambam Anil Kumar District Transport Officer Thawal Hemo Chandra Irengbam amadi Chawema Higher Secondary School gi principal M Munindro na sarugya ki
ꯀ꯭ꯋꯤꯖ ꯀꯝꯄꯤꯇꯤꯁꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯗꯤ.ꯁꯤ. ꯊꯧꯕꯥꯜ A. ꯁꯨꯕꯥꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯊꯥ ꯑꯃ ꯆꯨꯞꯅ ꯆꯠꯅꯒꯗꯕ ꯅꯦꯁꯅꯦꯜ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯊ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯖꯅꯨꯋꯥꯔꯤ 1ꯗꯒꯤ ꯍꯧꯗꯨꯅ ꯖꯅꯨꯋꯥꯔꯤ 30 ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2024ꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯗ ꯑꯦꯛꯁꯤꯗꯦꯟꯠ ꯈꯛꯇꯗ ꯀꯦꯁ 1,150 ꯂꯥꯛꯈꯤ, ꯃꯁꯤ ꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯁꯥꯒ ꯆꯥꯟꯅꯗꯕ ꯒꯥꯔꯤꯁꯤꯡ ꯊꯧꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯃꯃꯥ-ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ, ꯂꯣꯏꯅꯅ ꯑꯦꯛꯁꯤꯗꯦꯟꯠ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫